Manipur ki yamthangna state oiriba Nagaland ki Kisama area da Chingninghai badagi Kohima amadi Manipur fauna bada kudongchora ba mayoknare Chingninghai bana maram oiraga meter chamarom Chingleibakna Pujun Kiduna Lambi Tarokishin Tawada Apan Mapire Nagalam da National Highway 37 Imphal Jiribam Lambi ki Manungchan ba Oinamlong area da Haukiba Pungkara asida Tukiba nongna maram oirakanda Chingdagi chitharak ba ishingna Lambi sigi Saruk Singh Tumjan Kiba amadi Lambi chapada kudongchora ba kaya mayoknare hairi Chief Minister Yunam Khemchana Kangpok Pinachotuna Tuan project sing sanga ki bathawong amadi Mahakpu Deputy Chief Minister Nemsa Kipjen amadi MLA Haukolat Kipgena o kibagi thawong adubuso Kuki Human Rights Council ki makedagi akan mamongda yaringde fonokre mahaki khongchat adu yamathak nemba ikai khangda bagi thawong ni maduna Kuki Puruki marakta khaibung tahanna ba honariba si laibak thibani amadi Tangdulay taba hanjale hajanduna asugumba thawong paket pasi kuki furum na kadonungna yaba ngamloy Manipur Chief Minister Yunam Khemchana khangda ba wafam ni English ngani kulumdagi me ahum dagi maitay amani kuki tuan laina khrabani miyoi chani yankairom henbana thawai na puntha pikiba mokogi ikeng sing adu kariguma posok amatana shinba yaroi hanasu kuki Human Rights Council gi cherol asina haidi Manipur Police kangmu umana ngasi ayuk Imphal East District ki manungchan ba hangang police station na konba pochang mam khunawgi foothills tagi nongmai yauna bom kaya fangle hairi mafam aduda Manipur Police na thiba homgi thabak thabada magazine yauriba .32 gi pistol ama local made barrel gun ama hand grenade kutha turuk fangba ngamki hairi Nakalamromda Moirang Police Station amadi Bisnupur Commando gi apun kangmu umana KCP nongden khombagi mioi ani fare hairi fare basing adudi Thanga ngaram dagi hausingna ngang khalawai maning lekai da leiba akhom Prem Kumar Singh alias movie chahiya khai manga atopa miwe aduna ningthojam Jiten Singh chahi ni butaruk mahakna Imphal West District ki Langol ningthau lekai dagi ni hairi amaromda KYKL gi Kader Anishu fare hari police ki paugi matungina fare bami ani dudi Khwarakpam Rojit Singh alias Tinsang Lakpa chai kurmathoi mahak Bisnupur District ki manungchun Moirang PS ki thamna pupui makha lekai ward number 5 tagi ni hairi atopa KYKL gi Security Force na fara ba miyo aduna Naurem Priyo Kumar Singh alias Nauba chahi kuthratret mahak Bisnupur District ki manungchan ba Nambol Police Station na konba Naurem mayai lekai dagi ni hairi KCP apunba hariba loop asigi active kadar amasu lamsang PS na konba lamding kuno area dagi fare hari fara ba miyo aduri Konsam Boboy Singh chahi kuthamapan alias Boy mahak Imphal West District ki Larian Chajik mayai lekai dagi ni hari amaromda RPF PLA gi active cadre ni haiba Khangemam Subhash Singh sahi yakhai mari alias Thanil hariba miyoi asi security force na Kwakathel mayai koi bi area da search operation thabada fare hari miyoi asi Bisnupur District ki Irengbam makha lekai dagi ni hari